ꯑꯞꯁꯔꯥ ꯇꯧꯔꯒ ꯏꯁꯤꯡ ꯇꯧꯗꯅ ꯇꯤꯛꯇꯣꯛꯀꯤ ꯗꯥꯟꯁ ꯇꯧꯍꯟ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤꯡꯗ ꯁꯤꯟꯅꯔꯁꯤꯅ ꯃꯈꯥ ꯊꯥꯕꯁꯤ ꯀꯩ ꯕꯣꯛꯁꯅꯣ ꯁꯤꯕꯣ ꯐꯣꯇꯣ ꯀꯥꯞꯅꯕꯅꯦ ꯍꯥꯏꯇꯥꯔꯦ ꯐꯣꯇꯣ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯐꯣꯇꯣ ꯁꯦꯟꯅꯕ ꯃꯤꯅꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯁꯣꯝꯕꯣ ꯑꯩ ꯅꯤꯡꯊꯧꯒꯤꯔꯥ ꯒꯥꯕꯤꯔꯣ ꯁꯨꯃꯥꯏꯅ ꯅꯤꯡꯊꯧꯅ ꯁꯨꯃꯥꯏꯅ ꯂꯝꯕꯤꯗꯒ ꯂꯥꯛꯄꯁꯤ ꯀꯩ ꯐꯥꯎꯒꯦ ꯅꯨꯡꯉꯥꯏ ꯁꯥꯅ ꯑꯩꯈꯣꯏ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯎꯗꯦ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯌꯥꯔꯣ ꯅꯤꯡꯊꯧꯅ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯂꯦꯡꯊꯣꯛꯄꯤꯔꯛꯄꯁꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯇꯥꯡ 8 ꯃꯦꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯂꯦꯡꯊꯣꯔꯛꯄ ꯃꯤꯀꯨꯞ ꯄꯨꯡꯖꯥꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯄꯥꯛ ꯆꯥꯎꯔꯕ ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡ ꯑꯃ ꯂꯩ ꯐꯖꯩ ꯅꯤꯡꯊꯧ ꯌꯥꯎꯕ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯃꯅꯥꯏ ꯃꯁꯤꯡ ꯌꯥꯝ ꯂꯥꯛꯏꯀꯣ ꯌꯥꯏ ꯀꯃꯦꯟ ꯒꯥꯕꯤꯔꯣ ꯁꯨꯃꯥꯏꯅ ꯅꯤꯡꯊꯧꯅ ꯁꯨꯃꯥꯏꯅ ꯂꯝꯕꯤꯗꯒ ꯂꯥꯛꯄꯁꯤ ꯀꯩ ꯐꯥꯎꯒꯦ ꯅꯨꯡꯉꯥꯏ ꯁꯥꯅ ꯑꯩꯈꯣꯏ ꯀꯣꯏꯊꯣꯔꯛꯄꯁꯦ ꯃꯌꯥꯝ ꯃꯣꯕꯤꯂꯥ ꯃꯌꯥꯝꯗ ꯀꯃꯦꯟ ꯇꯧ ꯅꯨꯡꯉꯥꯏ ꯁꯥꯅ ꯀꯣꯏꯊꯣꯔꯛꯄꯁꯦ ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯁꯥꯅ ꯀꯣꯏꯊꯣꯔꯛꯄꯁꯦ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯕꯤꯗꯟ ꯀꯩꯅꯣ ꯅꯤꯡꯊꯧꯒꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯁꯣꯝꯕꯣ ꯑꯩ ꯅꯤꯡꯊꯧꯒꯤꯔꯥ ꯁꯦꯅꯥꯄꯇꯤ ꯁꯣꯝꯅ ꯀꯩꯅꯣ ꯅꯤꯡꯊꯧꯒꯤ ꯍꯦꯛ ꯀꯩꯅꯣꯅꯦ ꯃꯆꯥꯅꯦ ꯁꯥꯇꯤꯟ ꯄꯥꯏꯅꯕ ꯑꯩꯗꯤ ꯃꯤꯅ ꯁꯦꯕꯥ ꯇꯧꯕꯗꯣ ꯄꯥꯝꯗꯕꯩꯅ ꯑꯣꯀꯦ ꯏꯄꯥꯅꯤꯅ ꯑꯣꯀꯦ ꯐꯖꯩ ꯕꯣꯗꯤꯒꯥꯔꯗ ꯃꯅꯤꯡꯗ ꯂꯥꯛꯏꯁꯤꯅ ꯅꯤꯡꯊꯧꯒꯤ ꯈꯨꯠꯁꯨ ꯄꯥꯏꯕꯁꯤꯡ ꯑꯣꯏꯗꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯅꯣꯡꯗꯝꯃ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯤꯡꯊꯧꯒꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯐꯣꯇꯣ ꯁꯦꯟꯅꯕ ꯃꯤꯅꯤ ꯀꯩ ꯅꯤꯡꯊꯧꯒꯤ ꯀꯩꯅꯣ ꯄꯥꯏꯔ ꯆꯠꯄꯤꯔꯤꯁꯤꯕꯣ ꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤ ꯈꯨꯠꯂꯥꯏꯒ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯈꯨꯠꯂꯥꯏ ꯑꯃꯅꯦ ꯅꯤꯡꯊꯧꯒꯤ ꯀꯩꯅꯣ ꯄꯥꯏꯕꯤꯔꯤꯁꯦ ꯀꯃꯦꯟ ꯈꯔ ꯄꯤꯕꯤꯌꯨ ꯉꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯐꯣꯇꯣ ꯀꯥꯞꯅꯕ ꯀꯩꯅꯣ ꯈꯔ ꯌꯥꯎꯔꯤ ꯀꯩ ꯑꯣꯏꯕꯤꯅꯣ ꯀꯩ ꯕꯣꯛꯁꯅꯣ ꯁꯤꯕꯣ ꯐꯣꯇꯣ ꯀꯥꯞꯅꯕꯅꯦ ꯍꯥꯏꯇꯥꯔꯦ ꯐꯣꯇꯣ ꯀꯥꯞꯅꯕ ꯐꯣꯇꯣ ꯀꯥꯞꯅꯕ ꯁꯣꯝꯗꯁꯨ ꯌꯥꯝ ꯂꯩ ꯀꯥꯡꯖꯩꯕꯨꯡ ꯌꯧꯁꯜꯂꯛꯑꯦ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝ ꯁꯣꯝꯗ ꯂꯦꯡꯁꯜꯂꯛꯑꯦ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝ ꯁꯣꯝꯗ ꯍꯨꯃꯥꯏ ꯄꯥꯏꯕꯅ ꯄꯥꯏꯕ ꯆꯨꯡ ꯄꯥꯏꯕꯅ ꯄꯥꯏꯕ ꯇꯥ ꯄꯥꯏꯕꯅ ꯄꯥꯏꯕ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯏꯅꯤꯡꯊꯧꯒꯤ ꯀꯩ ꯇꯧꯗꯣꯏꯅꯣ ꯑꯝꯇꯪ ꯍꯧꯖꯤꯛ ꯏꯅꯤꯡꯊꯧꯁꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯃꯄꯥꯟ ꯀꯥꯡꯖꯩꯕꯨꯡ ꯌꯧꯔꯕ ꯃꯇꯨꯡꯗ ꯏꯅꯤꯡꯊꯧꯒꯤ ꯆꯥꯅ ꯊꯛꯅꯕꯁꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯈꯔ ꯃꯍꯥꯔꯥꯅꯤ ꯑꯞꯁꯔꯥ ꯇꯧꯔꯒ ꯏꯁꯤꯡ ꯇꯧꯗꯅ ꯇꯤꯛꯇꯣꯛꯀꯤ ꯗꯥꯟꯁ ꯇꯧꯍꯟꯗꯅ ꯂꯐꯨ ꯌꯦꯡꯗꯅ ꯁꯅꯥꯒꯤ ꯏꯪꯒꯤ ꯁꯤꯗꯗꯅ ꯗꯨꯛ ꯁꯦꯛꯇ 9,000 ꯊꯥꯔꯛꯏꯁꯦ ꯑꯁ ꯐꯖꯔꯦ ꯏꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯑꯗꯨ ꯃꯈꯥ ꯈꯤꯇꯪ ꯇꯥꯕꯤꯌꯨ ꯕꯤꯀꯥꯁ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤꯡꯗ ꯁꯤꯟꯅꯔꯁꯤꯅ ꯃꯈꯥ ꯊꯥꯕꯁꯤ ꯑꯉꯥꯡꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ ꯂꯣꯏ ꯁꯤꯟꯅꯈ꯭ꯔꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯃꯦꯟꯒ ꯌꯥꯎꯕꯤꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯄꯥꯟ ꯀꯥꯡꯖꯩꯕꯨꯡꯗ ꯂꯥꯛꯄꯗ ꯄꯤꯟꯇꯨ ꯀꯦꯃꯦꯔꯥꯃꯦꯟꯒ ꯌꯥꯎꯕꯤꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯅꯤꯡꯊꯧꯒꯤ ꯁꯣꯔꯠ ꯈꯔ ꯀꯥꯞꯄꯩꯔ ꯁꯤ ꯃꯌꯥꯝ ꯀꯦꯃꯦꯔꯥ ꯄꯨꯕꯤꯔꯛꯏꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤ ꯃꯌꯥꯝ ꯃꯔꯛꯇ ꯀꯟꯅ ꯇꯧꯈꯠꯂꯤ ꯕꯤꯀꯥꯁꯀꯤ ꯐꯖꯔꯕ ꯀꯦꯃꯦꯔꯥ ꯈꯨꯌꯦꯡꯁꯤꯗꯅꯤ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯌꯣꯝꯗꯅ ꯌꯦꯡꯉꯤꯁꯤ ꯁꯨꯖꯤ ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯍꯥꯏ ꯂꯦꯚꯦꯂꯤꯡ ꯄꯥꯏꯔꯤ ꯕꯣꯁꯀ ꯑꯩꯈꯣꯏꯒ ꯀꯩꯅꯣꯒ ꯁꯤꯜꯄꯥꯒ ꯁꯤꯁꯤꯅ ꯅꯤꯄꯨꯅꯤꯕꯨ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯀꯩꯅꯦ ꯈꯪꯗꯦ ꯖꯥꯠꯅꯦ ꯐꯖꯩ ꯈꯔ ꯅꯛꯁꯜꯂꯣ ꯃꯤꯠꯇꯣ ꯃꯤꯠꯇꯨ ꯅꯛꯁꯜꯂꯣ ꯃꯤꯠ ꯅꯛꯁꯟꯕ ꯌꯥꯕꯅꯤ ꯁꯨꯖꯤ ꯅꯦꯛꯁ ꯔꯣꯁꯅꯤ ꯌꯦꯡꯉꯣ ꯎꯗꯦ ꯎꯗ꯭ꯔꯕꯣ ꯁꯦꯝꯃꯨ ꯀꯩꯅꯣ ꯃꯃꯤꯠꯁꯤ ꯈꯨꯝꯖꯟꯈ꯭ꯔꯦ ꯁꯤꯗꯤ ꯑꯅꯤꯃꯛ ꯁꯤꯂꯩꯃ ꯐꯖꯩ ꯌꯦꯡꯉꯣ ꯂꯦꯚꯦꯟ ꯌꯦꯡꯉꯣ ꯂꯦꯚꯦꯟꯗꯨꯅꯤ ꯌꯦꯡꯗꯤꯗꯣ ꯁꯣ ꯅꯠꯇꯦꯀꯣ ꯔꯣꯁꯅꯤꯒꯤ ꯐꯖꯔꯕ ꯈꯨꯌꯦꯡ ꯇꯥꯗꯤ ꯇꯥꯏꯀꯣ ꯑꯂꯦ ꯂꯦꯚꯦꯂꯤꯡꯅꯤ ꯌꯦꯡꯉꯤ ꯆꯥꯎꯕꯅꯤ ꯇꯥꯔꯕꯣ ꯁꯣꯅꯤꯌꯥ ꯇꯥꯔꯕꯣ ꯀꯌꯥ ꯇꯥꯔꯒꯦ ꯁꯨꯆꯤꯇꯥ ꯇꯥꯊꯣꯛꯈ꯭ꯔꯦ
3 hours later. ခွေးစီ department ခွေး geography department ကြီးစင်အောင်စင်ထားလို့စပီဒီစောပါထားလို့မဟုတ်ကမိုင်းတော့ကဲစပတ်ထားလို့ကြားတယ်ဗျာကြားရကိန်းနော်နာကြီးပီဒီတော့မိုင်းရနော်ရစနီဝိုင်းတော့ကဲမင်းတပခွန်ဘီရကဲစစီပါစစီကြီးဖဇရပါဂျေဘာကဲမစ်တော့ကဲတော့ အခုကျင်းစားတယ် ဘောဆောဘရကမိုင်းတော့ကဲကဲနော် Kaya sali ka, yung kawagan din. As baloy. Akas. Samoy ta ki banang gi sakam. Si koi mathenu hapjara ke. Sa tharoi yerum. Dagi mairen. Tharoi. Le re dagi kaching gora. Katai pathelo o kher khewal. Kher.